ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ YouTube channel Young Minds na taramna okchari. Ngasi mayamda ligadawriba wari asigi mami numidangi mapuroiba wari asi haujaraglagi. Noongma ayuk ama Almas kauba ningthau amagi machanupina konungi laikolda chatlami. Mahangna laikol adugi phajabadu yenglami. Mahangna laikol aduda lairiba useksing aduna khongbasu tarami. Mahangna u pambi amagi makhada phamlami aduga ududa yenkhatlami. Udugi masa amada phajaraba khunu ama tongbadu mahangna urami. Mahangna khunu aduda hairami, he nungsiraba khunu nungsina khonglau aigi nakta paitharaku law. Aina nangna lainaba sanagi sarang ama sabige, aina nahakpu yumda pubige, usek ataigum yamna luna tawbige. Khunu aduna mahangna wafamsing asi haiba hek loibaga paitharaglami aduga mahaki lengjumda tonglami. Mahangna usek adubu nungsina nanbirami amadi usek adunasu mahakpu nungsibagi matawdu ulami. Mahangna usek adubu mayumda puraklami aduga mahaki kada thamlami. Nungdang oiraklami. Almaski masanupidu tumnaba mamai leithorakpada masak mataw phajaraba nupa ama lairami. Nupadu ubada mahak yamna ngaklami. Pung kayagi mamangdagi mahangna mahaki kagi thongdu londuna lairibani. Adubu mahak Thauna phabi nupini. Mahangna nupa aduda hanglami, he masak mataw phajarba nupa, mafam asida laktuna aibu khanghalliba nahak kanano, mafam asida kaidawramlibano. Aigi kagi thongsi pung kayagi mamangdagi thingduna laklibani. Nahangna mataw karamna aigi ka asida changlaklibano. Nupa aduna tapna khumlaklami, Rajkumari, ai nahangna ngasai laikondagi purakhiba khunuduni. Almaski machanupi Rajkumari aduna tapna haraglami. Adudi hayu nahak kanano, nahangna mataw karamna usektagi mi olaglibano. Nupa aduna haraglami. Rajkumari, aigi ming Florentine kawi, aigi imasi maharani ni. Mahak sakti yamna laibi maharani ni. Mahak jadu yamna haibi nupini. Aina mahangna haiba indabadagi mahangna aihakpu ayuk nungthilda khunu olhalli aduga numidangi matamdadi mahaki jadugi saktidu mangbadagi numidang ai mi amuk oli. Ai ngasi samudra landuna pairakhi amadi nahakpu ahanba oina ukhi. Aina usek oiduna nahaki manakta changlakpa ngamba asida ai yamna pele. Nahangna aibu nungsibidrabadi ai amuk hanna nungaiba ngamlaroi. Rajkumari aduna haraglami, karigumba aina nahakpu nungsirabadi nang aihakpu mafam asida ithanta thanamlaga paikhiroiko. Rajkumar aduna haraglami, nungsirabi aigi Rajkumari, ai nahakpu kaidongaida thadokduna chatloi. Nahak aigi taloi oibiyu, aisu nahaki napuroiba oijage. Ayuk nungthildana ai khunu oiduna leige aduga numidangi matamdana nahaki napuroiba Rajkumar oige. Ai nahaki nakta lengdana leijage. Asumna makhoi ani tuminna luhonglami amadi konungduda nungaina lairami. Kananasu Rajkumari adugi kada lairiba khunu adu laibak amagi Rajkumari haiba khanglamde. Sahi khudingi Rajkumari adu macha amamam poklami. Adubu macha singdu Rajkumar aduna mahaki manangada puduna samudra lana pairaga mama maharanida sinarami. Asumna sahi taret haukirami. Makhoida achauba khudong thiba ama laglami. Almasna machanupidu mahaki konungi phamnaiba amada luhongba pamlami.
ꯃꯍꯥꯛꯅ ꯃꯆꯥꯅꯨꯄꯤꯗ ꯀꯣꯅꯨꯡꯒꯤ ꯐꯝꯅꯥꯏꯕ ꯑꯗꯨꯗ ꯂꯨꯍꯣꯡꯕꯗꯨ ꯌꯥꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯅ ꯃꯄꯥꯗ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯄꯥ ꯏꯕꯨꯡꯉꯣ, ꯑꯩꯗꯤ ꯂꯨꯍꯣꯡꯕ ꯄꯥꯝꯖꯗꯦ꯫ ꯑꯩꯗꯤ ꯑꯩꯒꯤ ꯈꯨꯅꯨ ꯑꯁꯤꯒ ꯂꯣꯏꯅꯅ ꯅꯨꯡꯉꯥꯏꯅ ꯄꯨꯟꯁꯤ ꯂꯦꯟꯖꯒꯦ." ꯃꯆꯥꯅꯨꯄꯤꯒꯤ ꯄꯥꯎꯈꯨꯝꯗꯨ ꯇꯥꯕꯗ ꯃꯄꯥ ꯅꯤꯡꯊꯧꯗꯨ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ ꯑꯃꯗꯤ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯩꯅ ꯋꯥꯁꯛꯇꯨꯅ ꯍꯥꯏꯔꯤꯕꯁꯤꯅꯤ, ꯍꯌꯦꯡꯗꯤ ꯅꯍꯥꯛꯀꯤ ꯀꯥꯗ ꯂꯩꯔꯤꯕ ꯈꯨꯅꯨꯗꯨ ꯃꯉꯛ ꯂꯩꯊꯠꯇꯨꯅ ꯁꯣꯏꯗꯅ ꯍꯥꯠꯀꯅꯤ ꯑꯗꯨꯒ ꯅꯍꯥꯛꯀꯤ ꯀꯥꯗꯒꯤ ꯂꯪꯊꯣꯛꯈꯤꯒꯅꯤ꯫ ꯑꯗꯨꯒ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇ ꯅꯍꯥꯛꯄꯨ ꯁꯣꯏꯗꯅ ꯂꯨꯍꯣꯡꯒꯅꯤ." ꯃꯄꯥꯒꯤ ꯋꯥꯐꯝꯗꯨ ꯇꯥꯕꯗ ꯔꯥꯖꯀꯨꯃꯥꯔ ꯈꯨꯅꯨꯗꯨ ꯊꯋꯥꯏ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯃꯍꯥꯛ ꯃꯐꯝꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄꯒꯤ ꯃꯇꯝꯗꯨ ꯂꯥꯛꯂꯦ ꯍꯥꯏꯕ ꯈꯪꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯀꯥꯗꯨꯒꯤ ꯊꯣꯡꯅꯥꯎꯗꯒꯤ ꯄꯥꯏꯊꯣꯛꯂꯝꯃꯤ ꯑꯗꯨꯒ ꯃꯐꯝꯗꯨ ꯊꯥꯗꯣꯛꯇꯨꯅ ꯄꯥꯏꯈꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯁꯃꯨꯗ꯭ꯔ ꯂꯥꯟꯅ ꯃꯍꯥꯛꯀꯤ ꯃꯃꯥꯅ ꯂꯩꯔꯤꯕ ꯀꯣꯅꯨꯡꯗꯨ ꯇꯝꯅ ꯄꯥꯏꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯍꯥꯔꯥꯅꯤ ꯑꯗꯨꯅ ꯃꯍꯥꯛꯅ ꯀꯣꯅꯨꯡꯒꯤ ꯃꯊꯛꯇ ꯇꯣꯡꯕꯗꯨ ꯎꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯐ꯭ꯂꯣꯔꯦꯟꯇꯤꯟꯒꯤ ꯃꯃꯥ ꯃꯍꯥꯔꯥꯅꯤ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯖꯒꯣꯏ ꯁꯥꯕꯤ ꯄꯨꯝꯅꯃꯛ ꯖꯒꯣꯏ ꯁꯥꯔꯣ, ꯕꯖꯥꯏ ꯕꯦꯡꯒꯨꯟ ꯈꯣꯡꯕ ꯄꯨꯝꯅꯃꯛꯁꯨ ꯕꯖꯥꯏ ꯕꯦꯡꯒꯨꯟ ꯈꯣꯡꯕ ꯍꯧꯔꯣ꯫ ꯑꯩꯒꯤ ꯔꯥꯖꯀꯨꯃꯥꯔ ꯐ꯭ꯂꯣꯔꯦꯟꯇꯤꯟ ꯑꯩꯒꯤ ꯅꯥꯛꯇ ꯃꯆꯥ ꯄꯨꯔꯛꯇꯅ ꯇꯦꯛꯇ ꯀꯥꯏꯗꯅ ꯍꯜꯂꯛꯂꯦ." ꯃꯆꯥꯅꯨꯄꯥ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯃꯥ, ꯖꯒꯣꯏ ꯁꯥꯕꯤꯁꯤꯡꯕꯨ ꯖꯒꯣꯏ ꯁꯥꯍꯟꯕꯤꯈꯤꯒꯅꯨ, ꯕꯖꯥꯏ ꯕꯦꯡꯒꯨꯟ ꯈꯣꯡꯕ ꯃꯤ ꯄꯨꯝꯅꯃꯛꯁꯨ ꯕꯖꯥꯏ ꯕꯦꯡꯒꯨꯟ ꯈꯣꯡꯍꯟꯕꯤꯈꯤꯅꯨ꯫ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕꯤ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ 8ꯀꯤ ꯃꯃꯥ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨ ꯍꯌꯦꯡ ꯂꯨꯍꯣꯡꯂꯒꯅꯤ꯫ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯋꯥꯅ ꯂꯩꯍꯧꯔꯤꯕꯅꯤ." ꯃꯃꯥ ꯃꯍꯥꯔꯥꯅꯤ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯆꯥꯅꯨꯄꯥ, ꯑꯩꯍꯥꯛ ꯀꯔꯤ ꯇꯧ ꯍꯥꯏꯕꯅꯣ? ꯑꯩꯒꯤ ꯖꯥꯗꯨꯒꯤ ꯁꯛꯇꯤꯅ ꯇꯧꯕ ꯉꯝꯂꯕꯗꯤ ꯅꯍꯥꯛꯀꯤ ꯃꯇꯦꯡ ꯄꯥꯡꯒꯦ." ꯑꯗꯨꯗꯒꯤ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯃꯃꯥꯗ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯏꯃꯥ, ꯖꯒꯣꯏ ꯁꯥꯕꯤ 12 ꯑꯁꯤꯅ ꯎꯆꯦꯛ ꯍꯦꯔꯣꯟꯗ ꯑꯣꯜꯍꯟꯕꯤꯌꯨ꯫ ꯕꯖꯥꯏ ꯕꯦꯡꯒꯨꯟ ꯈꯣꯡꯕ ꯃꯈꯣꯏ ꯅꯨꯄꯥ 12 ꯑꯁꯤꯁꯨ ꯎꯆꯦꯛ ꯍꯦꯔꯣꯟꯗ ꯑꯣꯜꯍꯟꯕꯤꯌꯨ꯫ ꯑꯗꯨꯒ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ 8 ꯑꯁꯤꯅ ꯑꯉꯧꯕ ꯀꯪꯂꯥ ꯑꯣꯜꯍꯟꯕꯤꯌꯨ꯫ ꯑꯩꯕꯨꯅ ꯂꯪꯖꯥ ꯑꯣꯜꯍꯟꯕꯤꯌꯨ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯂꯨꯆꯤꯡꯕ ꯑꯣꯏꯍꯟꯕꯤꯌꯨ." ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯒꯤ ꯃꯃꯥ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯆꯥꯅꯨꯄꯥ, ꯑꯋꯥꯕꯗꯤ ꯃꯗꯨꯗꯤ ꯑꯩꯒꯤ ꯖꯥꯗꯨꯒꯤ ꯁꯛꯇꯤꯒꯤ ꯋꯥꯡꯃꯗꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯑꯣꯖꯥꯅꯗꯤ ꯃꯗꯨ ꯉꯝꯕ ꯌꯥꯏ꯫ ꯑꯗꯨꯅ ꯑꯩꯒꯤ ꯖꯥꯗꯨꯒꯤ ꯑꯣꯖꯥꯗꯨꯗ ꯍꯪꯂꯨꯒꯦ." ꯑꯁꯨꯝꯅ ꯃꯃꯥ ꯃꯍꯥꯔꯥꯅꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯖꯥꯗꯨꯒꯤ ꯑꯣꯖꯥ ꯑꯗꯨꯅ ꯂꯩꯔꯤꯕ ꯁꯨꯔꯨꯡ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯉꯥꯏꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯃꯃꯥꯒꯤ ꯖꯥꯗꯨꯒꯤ ꯑꯣꯖꯥꯗꯨ ꯃꯈꯨꯠꯇ ꯅꯥꯄꯤ ꯈꯔ ꯄꯥꯏꯔꯒ ꯁꯨꯔꯨꯡꯗꯒꯤ ꯊꯣꯔꯛꯂꯝꯃꯤ꯫ ꯐ꯭ꯂꯣꯔꯦꯟꯇꯤꯟꯒꯤ ꯃꯃꯥꯅ ꯃꯍꯥꯛꯀꯤ ꯑꯣꯖꯥ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯆꯥꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨꯕు ꯄꯥꯡꯊꯣꯛꯄꯤꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯈꯪꯍꯧꯗꯅ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨ ꯂꯪꯖꯥ ꯑꯣꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯖꯒꯣꯏ ꯁꯥꯕꯤ ꯅꯨꯄꯤ 12 ꯑꯃꯗꯤ ꯕꯖꯥꯏ ꯕꯦꯡꯒꯨꯟ ꯈꯣꯡꯕ ꯅꯨꯄꯥ 12 ꯑꯗꯨꯅ ꯎꯆꯦꯛ ꯍꯦꯔꯣꯟ ꯑꯣꯜꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ 8 ꯑꯗꯨꯅ ꯀꯪꯂꯥ ꯑꯣꯜꯂꯛꯂꯝꯃꯤ꯫ ꯂꯪꯖꯥ ꯑꯗꯨ ꯎꯆꯦꯛ ꯍꯦꯔꯣꯟꯅ ꯏꯀꯣꯏ ꯀꯣꯏꯅ ꯀꯣꯏꯁꯤꯜꯂꯒ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯀꯪꯂꯥ 8 ꯑꯗꯨꯅ ꯄꯥꯏꯔꯒ ꯃꯈꯣꯏ ꯃꯐꯝꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯃꯥꯗ ꯋꯥ ꯑꯃꯠꯇ ꯍꯥꯏꯔꯝꯗꯅ ꯃꯈꯣꯏ ꯁꯃꯨꯗ꯭ꯔꯒꯤ ꯃꯊꯛꯇ ꯌꯥꯝꯅ ꯂꯥꯞꯅ ꯄꯥꯏꯈꯤꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯑꯔꯜꯃꯥꯁꯀꯤ ꯀꯣꯅꯨꯡꯗꯨ ꯌꯧꯗ꯭ꯔꯤꯕ ꯐꯥꯎꯕ ꯄꯥꯏꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯌꯧꯕꯗꯗꯤ ꯂꯨꯍꯣꯡꯕꯒꯤ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯝꯃꯤ꯫ ꯂꯨꯍꯣꯡꯒꯗꯕ ꯃꯐꯝ ꯑꯗꯨꯗ ꯑꯍꯥꯟꯕꯗ ꯂꯨꯍꯣꯡꯕꯗꯨꯕꯨ ꯉꯥꯛ ꯁꯦꯟꯅꯅꯕ ꯃꯤ ꯂꯥꯛꯂꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯕꯣꯔ ꯑꯣꯏꯒꯗꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯂꯥꯛꯂꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯔꯜꯃꯥꯁ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯤꯑꯣꯏꯁꯤꯡ ꯂꯥꯛꯂꯝꯃꯤ꯫ ꯃꯊꯪꯗ ꯕꯣꯔ ꯑꯣꯏꯒꯗꯕ ꯅꯨꯄꯥ ꯑꯗꯨ ꯂꯥꯛꯂꯝꯃꯤ꯫ ꯑꯔꯣꯏꯕꯗ ꯑꯋꯥꯕ ꯋꯥꯈꯜꯗꯒꯤ ꯃꯥꯏꯊꯣꯡꯗ ꯑꯋꯥꯕꯒꯤ ꯃꯃꯤ ꯇꯥꯔꯤꯕꯤ ꯃꯁꯛ ꯃꯇꯧ ꯐꯖꯔꯕꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨ ꯂꯥꯛꯂꯝꯃꯤ꯫ ꯎꯆꯦꯛꯁꯤꯡ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ
ꯍꯧꯔꯤꯕ ꯎꯄꯥꯜꯁꯤꯡ ꯑꯗꯨꯗ ꯄꯥꯏꯊꯔꯛꯇꯨꯅ ꯇꯣꯡꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯐ꯭ꯂꯣꯔꯦꯟꯇꯤꯟꯒꯤ ꯌꯥꯊꯪ ꯉꯥꯏꯔꯝꯃꯤ꯫ ꯐ꯭ꯂꯣꯔꯦꯟꯇꯤꯟꯅ ꯌꯥꯊꯪ ꯄꯤꯔꯛꯄꯗꯒꯤꯗꯤ ꯎꯆꯦꯛꯁꯤꯡ ꯑꯗꯨ ꯅꯣꯡꯊꯛꯇ ꯀꯣꯏꯔꯩ ꯂꯩꯗꯨꯅ ꯄꯥꯏꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯎꯆꯦꯛꯁꯤꯡ ꯑꯗꯨꯅ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯐ꯭ꯂꯣꯔꯦꯟꯇꯤꯟꯒꯤ ꯌꯥꯊꯪꯗꯒꯤ ꯎꯆꯦꯛ ꯍꯦꯔꯣꯟꯁꯤꯡ ꯑꯗꯨꯅ ꯂꯨꯍꯣꯡꯕ ꯉꯥꯛꯅꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯕꯨ ꯂꯥꯟꯗꯥꯔꯝꯃꯤ꯫ ꯀꯪꯉꯥ 8 ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯃꯃꯥ ꯂꯨꯍꯣꯡꯒꯗꯧꯔꯤꯕ ꯀꯩꯅ꯭ꯌꯥ ꯑꯗꯨꯕꯨ ꯁꯦꯟꯅꯔꯝꯃꯤ, ꯑꯗꯨꯒ ꯐ꯭ꯂꯣꯔꯦꯟꯇꯤꯟꯅ ꯕꯣꯔ ꯑꯗꯨꯕꯨ ꯎ ꯑꯃꯗ ꯄꯨꯟꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯎꯆꯦꯛ ꯍꯦꯔꯣꯟꯁꯤꯡ ꯑꯗꯨꯅ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯅ ꯐꯃꯨꯡ ꯑꯃꯒꯤ ꯃꯑꯣꯡꯗ ꯂꯩꯔꯝꯃꯤ, ꯑꯗꯨꯒ ꯀꯪꯉꯥ 8 ꯑꯗꯨꯅ ꯃꯃꯥ ꯀꯩꯅ꯭ꯌꯥ ꯑꯗꯨꯕꯨ ꯎꯆꯦꯛ ꯍꯦꯔꯣꯟꯁꯤꯡ ꯑꯗꯨꯅ ꯁꯦꯝꯂꯤꯕ ꯐꯃꯨꯡꯒꯤ ꯃꯑꯣꯡ ꯃꯥꯟꯕ ꯑꯗꯨꯒꯤ ꯃꯊꯛꯇ ꯊꯥꯡꯒꯠꯂꯝꯃꯤ, ꯑꯗꯨꯒ ꯃꯈꯣꯏ 8ꯅ ꯃꯃꯥꯒꯤ ꯃꯊꯛꯇ ꯄꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯁꯃꯨꯗ꯭ꯔ ꯂꯥꯟꯅ ꯄꯨꯔꯛꯈꯤ꯫ ꯃꯈꯣꯏꯅ ꯐ꯭ꯂꯣꯔꯦꯟꯇꯤꯟꯒꯤ ꯃꯃꯥꯅ ꯂꯩꯔꯤꯕ ꯀꯣꯅꯨꯡ ꯑꯗꯨꯗ ꯌꯧꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯐ꯭ꯂꯣꯔꯦꯟꯇꯤꯟꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯕꯨ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯄꯨꯔꯛꯄꯗꯒꯤꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯅ ꯃꯉꯣꯟꯗ ꯊꯝꯂꯝꯕ ꯖꯥꯗꯨ ꯑꯗꯨ ꯂꯧꯊꯣꯛꯄꯤꯔꯝꯃꯤ ꯑꯃꯗꯤ ꯃꯍꯥꯛꯄꯨ ꯃꯇꯝ ꯄꯨꯝꯅꯃꯛꯀꯤ ꯃꯤ ꯑꯣꯜꯍꯟꯕꯤꯔꯝꯃꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯃꯈꯣꯏ ꯄꯨꯟꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈ꯭ꯔꯦ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯋꯥꯔꯤ ꯑꯁꯤ ꯂꯤꯕꯗ ꯁꯣꯏꯈꯤꯕ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯉꯥꯛꯄꯤꯅꯕ ꯅꯣꯂꯨꯛꯅ ꯍꯥꯏꯖꯔꯤ꯫